ꯉꯁꯤꯒꯤ ꯐꯖꯔꯕ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯤꯅꯕꯤꯔꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝꯅ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯔꯤ꯫ ꯉꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯅ ꯂꯣꯏꯅꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯁꯅꯨ, ꯑꯗꯨꯒ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯅꯥꯕ, ꯂꯥꯡꯇꯛꯅꯕ, ꯈꯠꯅ ꯆꯩꯅꯒꯗꯧꯕ, ꯈꯥꯏꯅꯒꯗꯧꯕ, ꯌꯦꯠꯂꯛꯀꯗꯧꯕ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯇꯒꯤ ꯁꯦꯠꯅ ꯈꯥꯏꯅꯒꯗꯧꯕꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯊꯥꯖꯔꯝꯕꯅꯤ꯫ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯑꯃ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯁꯤꯡ ꯊꯥꯖꯔꯝꯕꯅꯤ ꯃꯌꯥꯝ, ꯏꯁꯤꯡ ꯊꯥꯅ ꯊꯥꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯖꯔꯤꯕ ꯈꯨꯟ ꯀꯁꯥꯔ, ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯟꯇꯥꯔꯥꯄꯨꯔ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇꯅꯤ꯫ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯁꯦ ꯐꯖꯕꯅꯤ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ, ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯅꯥꯏ ꯇꯨꯔꯦꯟ ꯍꯥꯏꯅ ꯀꯧꯏ꯫ ꯇꯨꯔꯦꯟꯁꯦ ꯍꯟꯗꯛ ꯏꯁꯤꯡ ꯌꯥꯝꯅ ꯍꯟꯊꯈꯔꯦ꯫ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ, ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯄꯅꯤ꯫ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯕꯥꯔꯁ ꯍꯥꯏꯅ ꯀꯧꯏ꯫ ꯁꯤꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯄꯅꯤ ꯃꯌꯥꯝ꯫ ꯑꯗꯣ ꯏꯁꯤꯡꯁꯦ ꯑꯩ ꯊꯥꯖꯔꯝꯕꯅꯤ꯫ ꯑꯩꯅ ꯑꯄꯣꯏꯟꯃꯦꯟ ꯑꯣꯏꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯗꯤ ꯅꯣꯡꯃ ꯂꯦꯞꯄꯒ ꯅꯣꯡꯃ ꯊꯥꯔꯝꯃꯤ꯫ ꯃꯤꯅꯤꯠ 95 ꯃꯊꯛꯂꯣꯝꯗ 95, ꯃꯈꯥꯔꯣꯝꯗ 95 ꯇꯧꯔꯒ ꯏꯁꯤꯡ ꯊꯥꯔꯝꯃꯤ꯫ ꯑꯗꯨ ꯃꯌꯥꯝꯁꯦ ꯏꯁꯤꯡ ꯐꯪꯅꯗꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯃꯌꯥꯝ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯆꯪꯖꯕꯗꯒꯤꯗꯤ ꯅꯣꯡꯃ ꯂꯦꯞꯄꯒ ꯅꯣꯡꯃ ꯊꯥꯔꯝꯕꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯖꯔꯦ, ꯅꯣꯡꯃꯅ ꯃꯊꯛꯇ ꯅꯣꯡꯃꯅ ꯃꯈꯥꯗ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄꯤꯔꯛꯏ, ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯆꯩ꯫ ꯏꯁꯣꯔꯅ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯏꯁꯤꯡ ꯊꯥꯅꯕꯒꯤ, ꯃꯌꯥꯝꯗ ꯑꯐꯕ ꯏꯁꯤꯡ ꯄꯤꯊꯛꯅꯕꯒꯤ ꯊꯕꯛ ꯑꯃꯁꯨ ꯄꯤꯅꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯏꯁꯤꯡ ꯄꯤꯊꯛꯄꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛꯁꯦ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯊꯃꯣꯏꯒꯤ ꯃꯔꯤꯅꯤ ꯃꯌꯥꯝꯁꯤꯗꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ, ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯈꯔ, ꯑꯅꯥꯎ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ, ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯅꯥꯎ ꯒꯨꯗ ꯃꯣꯔꯅꯤꯡ, ꯑꯐꯕ ꯑꯌꯨꯛ, ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯒꯔ ꯕꯕꯜ ꯇꯤꯌꯥ ꯍꯥꯏꯕꯀꯣ, ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯒꯨꯗ ꯃꯣꯔꯅꯤꯡ, ꯒꯨꯗ ꯃꯣꯔꯅꯤꯡ, ꯒꯨꯗ ꯃꯣꯔꯅꯤꯡ, ꯑꯐꯕ ꯑꯌꯨꯛ ꯑꯣꯏꯕꯤꯌꯨ, ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯨ꯫ ꯊꯤꯡꯅꯥꯝ ꯖꯣꯏꯃꯅꯤ, ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯖꯥ, ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯖꯥ ꯖꯣꯏꯃꯅꯤ꯫ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁꯦ ꯁ꯭ꯇꯤቭ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯖꯥ, ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯇꯨ, ꯑꯐꯕ ꯅꯨꯃꯤꯠ, ꯑꯐꯕ ꯑꯌꯨꯛ, ꯑꯐꯕ ꯆꯍꯤ ꯏꯁꯣꯔꯅ ꯍꯟꯗꯛꯀꯤ 2026 ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯀꯣꯟꯁꯤꯟꯕꯤꯒꯅꯤ꯫ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯒꯤ ꯅꯥꯗ ꯌꯦꯛꯇꯕ, ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯊꯣꯛꯅꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯏꯄꯥ ꯏꯁꯣꯔꯅ ꯂꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯧꯔꯥꯡ ꯇꯧ, ꯖꯣꯍꯥꯟꯅ ꯕꯥꯞꯇꯥꯏꯖ ꯇꯧꯕ ꯖꯣꯍꯥꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯊꯧꯔꯥꯡ ꯇꯧꯏ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏ, ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ ꯃꯔꯝꯗꯤ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯅꯛꯂꯦ ꯍꯥꯏꯗꯨꯅ ꯖꯣꯔꯗꯟ ꯇꯨꯔꯦꯟꯗ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯕꯗꯣ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯒꯤꯗꯃꯛꯇ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯂꯝꯕꯤꯗ, ꯅꯨꯡꯁꯤꯕ ꯂꯝꯕꯤꯗ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯑꯁꯥꯎꯕ, ꯀꯜꯂꯛꯄ, ꯈꯝꯍꯟꯕ, ꯍꯥꯠꯇꯣꯛꯄ, ꯌꯦꯡꯊꯤꯕꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ, ꯅꯨꯡꯁꯤꯕ ꯈꯛꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯁꯦ꯫
ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯗ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯃꯗꯨꯗꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯎꯔꯦ, ꯅꯨꯡꯁꯤꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯁꯦꯝꯕꯤꯔꯛꯄ ꯃꯤꯠꯅ ꯎꯗꯕ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯤꯠꯅ ꯎꯕ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒ ꯃꯤꯠꯅ ꯎꯗꯕ ꯏꯁꯣꯔꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯒꯗꯧꯕꯅꯣ? ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯨꯝꯂꯤꯕ ꯑꯥꯔꯊꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯊꯣꯏꯕꯅꯣ ꯃꯌꯥꯝ꯫ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯩꯈꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯒꯦ ꯍꯥꯏꯔꯒ ꯎꯕ ꯐꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯍꯥꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯂꯥꯛꯄꯤꯈꯤꯕꯗꯣ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯕꯤꯕꯗꯣ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯁꯦ ꯕꯥꯎꯟꯗꯔꯤ ꯑꯃꯈꯛꯇꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯗꯦ, ꯙꯔꯃꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯗꯦ ꯃꯌꯥꯝ꯫ ꯙꯔꯃꯁꯤꯗꯤ ꯑꯩꯒꯤ ꯙꯔꯃ ꯃꯥꯒꯤ ꯙꯔꯃ ꯍꯥꯏꯕ ꯂꯩ, ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯍꯥꯏꯕ ꯂꯩ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯤꯒꯤꯅꯤ ꯃꯍꯥꯛꯅ ꯂꯥꯛꯄꯤꯕꯁꯦ꯫ ꯑꯗꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯦ ꯃꯍꯥꯛꯅ ꯌꯥꯝ ꯍꯔꯥꯎꯖꯩ, ꯃꯍꯥꯛꯅ ꯌꯥꯝ ꯄꯥꯝꯖꯩ꯫ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝꯗ ꯀꯣꯛꯄꯤꯕ ꯂꯥꯛꯏ, ꯀꯣꯛꯄꯤꯕ ꯃꯇꯝꯗ ꯂꯃꯟ ꯈꯨꯝꯅꯗ꯭ꯔꯦ, ꯂꯃꯟ ꯈꯨꯝꯅꯗꯕ ꯃꯇꯝꯗ ꯑꯁꯥꯎꯕ ꯏꯅꯥꯏ ꯇꯥꯟꯅꯕ ꯍꯥꯏꯕ ꯂꯩꯔꯔꯣꯏ꯫ ꯃꯌꯥꯝ ꯏꯪꯊꯕꯅ ꯊꯟꯒꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ꯫ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯁꯤꯅꯥꯔꯤꯁꯤ ꯌꯥꯝ ꯐꯖꯕꯅꯤ꯫ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯇꯨꯔꯦꯜꯁꯤꯗꯒꯤ ꯉꯥ ꯐꯥꯕ ꯃꯤꯁꯤꯡ ꯂꯥꯛꯏ꯫ ꯁꯨꯅꯥꯏ ꯇꯨꯔꯦꯜꯁꯤꯗ ꯉꯥ ꯐꯥꯕ ꯃꯩꯃꯥꯜ ꯍꯥꯏꯅ ꯀꯧꯏ ꯃꯌꯥꯝ꯫ ꯑꯇꯣꯞꯄ ꯖꯥꯇꯤ ꯉꯥꯛꯇꯅꯤ, ꯃꯨꯁꯂꯤꯝ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯇꯨꯔꯦꯜꯁꯤꯗꯒꯤ ꯉꯥ, ꯇꯨꯔꯦꯟꯒꯤ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯉꯥ, ꯁꯩꯔꯦꯡꯒꯨꯝꯕ, ꯉꯥꯔꯦꯟꯒꯨꯝꯕ, ꯂꯤꯊꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯥꯏ꯫ ꯀꯦꯖꯤ 10 ꯂꯨꯝꯕ ꯐꯥꯈ꯭ꯔꯦ, 15ꯃꯨꯛ ꯂꯨꯝꯕ, 20ꯃꯨꯛ ꯂꯨꯝꯕꯁꯨ ꯐꯥꯈ꯭ꯔꯦ ꯃꯌꯥꯝ꯫ ꯐꯥꯔꯒ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯏ ꯐꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯃꯤ ꯑꯃ ꯑꯅꯤꯅꯗꯤ ꯂꯧꯕ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯟꯅꯔꯒ ꯂꯧꯕꯅꯤ ꯁꯤꯒꯤꯁꯦ꯫ ꯃꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯃꯇꯨꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ, ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯌꯨꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯇꯕꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯍꯟꯗꯛ ꯈꯔꯅꯤ ꯃꯃꯥꯡꯗꯒꯤ ꯑꯩꯉꯣꯟꯗ ꯃꯇꯦꯡ, ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯌꯥꯝ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯌꯨꯝ ꯑꯃ ꯏꯁꯣꯔꯅ ꯐꯪꯍꯟꯕꯤꯕ, ꯏꯁꯣꯔꯅ ꯎꯍꯟꯕꯤꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ, ꯐꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯗ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤꯗꯃꯛꯇ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯖꯈꯤꯕꯗꯨꯗꯤ ꯃꯌꯥꯝ, ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ, ꯑꯩꯈꯣꯏ ꯂꯩꯔꯛ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛꯅꯤ ꯑꯩꯈꯣꯏꯁꯦ, ꯂꯩꯔꯛꯀꯤ ꯌꯨꯝ ꯄꯨꯝꯅꯃꯛꯇ ꯌꯦꯟꯖꯔꯦ꯫ ꯑꯩꯈꯣꯏ ꯂꯩꯔꯛꯇꯁꯨ ꯂꯥꯏꯔꯕ ꯌꯨꯝ ꯂꯩ꯫ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯗ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯊꯪꯅꯔꯤꯕ ꯌꯨꯝꯁꯤꯡꯅꯁꯨ ꯃꯈꯣꯏꯗ ꯄꯤꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯄꯨꯝꯅꯃꯛꯇ ꯑꯣꯏꯅ ꯄꯤꯖꯔꯦ, ꯃꯔꯝꯗꯤ ꯏꯁꯣꯔꯒꯤꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ, ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯅꯕꯒꯤꯅꯤ꯫ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇꯦꯟꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯕ ꯌꯨꯝꯁꯤꯡꯗ ꯑꯩꯅ ꯆꯠꯂꯒ ꯌꯦꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡꯗꯒꯤꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ꯫ ꯀꯩꯗꯧꯉꯩꯗ ꯍꯟꯊꯔꯣꯏ ꯃꯌꯥꯝ, ꯀꯩꯗꯧꯉꯩꯗ ꯍꯟꯊꯔꯣꯏ, ꯍꯦꯟꯒꯠꯂꯛꯀꯅꯤ, ꯋꯥꯊꯔꯣꯏ, ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯩꯈꯣꯏꯗ, ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯁꯣꯔꯗ ꯃꯇꯦꯡ ꯇꯧꯕꯅꯤ ꯍꯥꯏ꯫ ꯏꯄꯥ ꯏꯁꯣꯔꯗ ꯃꯇꯦꯡ ꯇꯧꯕ ꯇꯥꯔꯒꯗꯤ, ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯑꯩꯈꯣꯏꯅ ꯁꯨꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯊꯝꯐꯝ ꯂꯩꯔꯣꯏ ꯃꯌꯥꯝ꯫ ꯑꯗꯣ ꯏꯁꯣꯔꯅ ꯄꯤꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯑꯣꯏꯔꯒꯁꯨ, ꯂꯟ ꯑꯣꯏꯔꯒꯁꯨ, ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯒꯁꯨ, ꯏꯪꯊꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯕꯒꯤ ꯆꯥꯡꯗ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ
ꯇꯧꯕ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡ ꯇꯧꯕꯁꯦ ꯑꯁꯦ ꯏꯁꯣꯔꯅ ꯌꯥꯝ ꯄꯥꯝꯖꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯔꯣꯏꯁꯤ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯔꯤꯕ ꯃꯤꯡꯂꯦꯟ ꯑꯁꯤꯗ ꯀꯟꯕꯤꯕ ꯍꯥꯏꯕꯁꯤꯗ ꯑꯋꯥ ꯑꯅꯥꯗ ꯀꯟꯕꯤꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕ ꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯕꯨꯁꯨ ꯀꯟꯕꯤꯕꯁꯦ ꯏꯄꯥ ꯏꯁꯣꯔꯅ ꯄꯥꯝꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯝꯃꯤꯕ ꯃꯈꯩ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔꯗꯨꯅꯁꯨ ꯉꯝꯖꯔꯛꯄꯅꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯈꯪꯅꯍꯟꯕꯤꯕꯅꯤ ꯑꯩꯈꯣꯏ ꯀꯟꯕꯤꯌꯨ ꯃꯄꯨꯗ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯁꯣꯔꯅ ꯈꯪꯅꯍꯟꯕꯤꯕꯅꯤ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯩ ꯊꯥꯡꯒꯠꯄ ꯉꯝꯖꯗꯦ ꯃꯌꯥꯝ ꯐꯣꯟꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅꯁꯨ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯆꯥꯏꯈꯤꯕꯒꯤ ꯃꯔꯝꯅ ꯃꯊꯧ ꯇꯥꯗꯕꯗꯁꯨ ꯀꯣꯜ ꯇꯧꯔꯛꯄ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯅ ꯑꯩ ꯀꯣꯜꯁꯦ ꯀꯌꯥ ꯊꯥꯡꯒꯠꯇꯔꯦ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯈꯪꯕ ꯑꯣꯏꯔꯒꯁꯨ ꯑꯩꯁꯨ ꯃꯌꯥꯝꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯖꯔꯒ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯑꯩꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯋꯥꯠꯁꯑꯦꯞꯇ ꯑꯗꯨꯝ ꯊꯥꯕꯤꯔꯛꯎ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒꯤ ꯑꯟꯁꯔ ꯑꯩ ꯄꯤꯖꯔꯛꯀꯦ ꯏꯁꯣꯔꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯗꯨꯝ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯈꯨꯗꯤꯡꯒꯤ ꯌꯥꯎꯗꯨꯅ ꯂꯩꯖꯕꯅꯤ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯌꯣꯝꯒꯅꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯒꯅꯤ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡꯒꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯌꯥꯎꯖꯔꯤꯕꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤ ꯏꯄꯥꯅ ꯇꯧꯍꯟꯕꯤꯔꯤꯕ ꯊꯧꯒꯜ ꯑꯁꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯕ ꯃꯈꯩ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕꯁꯤ ꯃꯊꯧ ꯇꯥꯕꯁꯤꯡꯗ ꯂꯥꯏꯔꯕꯁꯤꯡꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯣ ꯑꯣꯏ ꯃꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯦꯡꯉꯒ ꯃꯇꯦꯡ ꯇꯧꯕ ꯑꯁꯤꯅ ꯑꯇꯣꯞꯄ ꯖꯥꯇꯤꯅꯤ ꯑꯁꯤꯅ ꯃꯣꯏꯗ ꯃꯇꯦꯡ ꯇꯧꯔꯣꯏꯁꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ ꯈ꯭ꯔꯤꯁꯇꯦꯟ ꯈꯛꯇꯗ ꯃꯇꯦꯡ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯈꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯣꯔꯒꯤ ಮಿꯠꯌꯦꯡꯗ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕ ꯍꯥꯏꯕ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇ꯭ꯔꯤꯕ ꯃꯍꯥꯛꯁꯨ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯃꯈꯣꯏꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯇꯥꯛꯊꯣꯛꯄꯁꯦ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯤꯁꯤꯡ ꯈꯛꯇ ꯑꯩꯅ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯒꯗ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯟꯗꯛꯁꯦ ꯑꯋꯥꯕ ꯌꯨꯝ ꯑꯃꯗ ꯃꯇꯦꯡ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯥꯎꯖꯔꯛꯄꯅꯤ ꯑꯩ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯗꯨꯝ ꯊꯥꯡꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣই ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯁꯦ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯂꯥꯏꯔꯕ ꯌꯨꯝꯗ ꯆꯪꯉꯒ ꯃꯇꯦꯡ ꯇꯧꯕꯁꯦ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁ꯭ꯇꯤꯚꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯅꯪꯅ ꯕꯥꯏꯕꯜ ꯄꯥꯔꯗꯤ ꯈꯪꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯈꯪꯐꯅꯤ ꯍꯥꯏꯔꯦ ꯖꯤꯁꯨꯒꯤ ꯋꯥꯔꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯥꯏꯆꯧꯅ ꯂꯥꯎꯈ꯭ꯔꯦ ꯖꯤꯁꯨ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯦꯟ ꯌꯥꯝ ꯑꯆꯨꯝꯕ ꯋꯥꯍꯩꯅꯤ ꯏꯁꯩꯁꯨ ꯂꯩꯕꯅꯤ ꯅꯪꯅ ꯕꯥꯏꯕꯜ ꯄꯥꯔꯗꯤ ꯈꯪꯒꯅꯤ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯥꯏꯆꯧꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯖꯤꯁꯨ ꯄꯣꯛꯀꯅꯤ ꯍꯥꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯌꯥꯝ ꯍꯟꯗꯛ 2026 ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅ꯭ꯌꯨ ꯏꯌꯥꯔ ꯇꯧꯏꯀꯣ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯅ꯭ꯌꯨ ꯏꯌꯥꯔ ꯇꯧꯏ ꯈꯪꯗꯕꯒꯤꯅꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯥꯏꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯕꯥꯔꯗꯦꯗꯣ ꯑꯩꯈꯣꯏꯅ ꯉꯥꯛꯏꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯀꯟ ꯑꯊꯧ ꯃꯌꯥꯝ ꯑꯃ ꯄꯣꯛꯈꯤ ꯃꯌꯥꯝ ꯑꯀꯟ ꯑꯊꯧ ꯃꯌꯥꯝ ꯃꯇꯤꯛ ꯂꯩꯕ ꯇꯧꯕ ꯉꯝꯕ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯌꯥꯎꯈꯤꯗꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯣꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯉꯥꯜ ꯍꯥꯏꯕꯗꯨ ꯂꯥꯛꯈ꯭ꯔꯦ ꯃꯉꯥꯜ ꯆꯍꯤ ꯃꯁꯤꯡ ꯊꯤꯕ ꯂꯥꯛꯈ꯭ꯔꯦ ꯗꯦꯠ ꯂꯥꯛꯈ꯭ꯔꯦ ꯇꯥꯡ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯄꯣꯛꯄ ꯃꯇꯝꯗꯒꯤꯗꯤ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯂꯥꯛꯈ꯭ꯔꯦ ꯑꯆꯨꯝꯕ ꯂꯧꯁꯤꯡ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯕꯥꯔꯗꯦꯗꯣ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕꯅꯤ ꯈꯪꯖꯗꯕꯁꯤꯡꯅꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯁꯥꯎꯏ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕ ꯃꯤꯗꯤ ꯁꯥꯎꯏ ꯅ꯭ꯌꯨ ꯏꯌꯥꯔꯗꯤ ꯄꯥꯡꯊꯣꯛꯏ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯄꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ
ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯁꯦꯂꯔꯤ ꯇꯥꯡ ꯑꯃꯗ ꯐꯪꯉꯤꯕꯁꯦ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯄꯣꯛꯈꯤꯕꯗꯒꯤꯅꯤ꯫ ꯆꯍꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯪꯒꯥꯂꯤꯒꯤꯁꯨ ꯆꯍꯤ ꯂꯩ, ꯕꯪꯒꯥꯂꯤꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯩ, ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ, ꯑꯩꯈꯣꯏꯅ ꯁꯦꯂꯔꯤ ꯐꯪꯉꯤꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯈꯤꯕꯗꯒꯤ ꯕꯥꯔꯊꯗꯦꯗꯒꯤ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯗꯦꯠ, ꯍꯥꯏꯔꯤꯕ ꯏꯌꯔ ꯑꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ, ꯑꯁꯤꯗꯒꯤꯅꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯕꯤꯔꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯕꯤꯔꯕꯅꯤ, ꯌꯨ ꯑꯥꯔ ꯗ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜ꯫ ꯌꯦꯡꯕꯤꯔꯤꯕꯁꯤꯡ, ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯁꯤꯡ, ꯑꯗꯣꯝꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤꯀꯣ, ꯑꯗꯣꯝꯁꯦ ꯑꯊꯣꯏꯕꯅꯤ, ꯀꯥꯎꯕꯤꯒꯅꯨ, ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯆꯥꯅꯨꯄꯤꯅꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯑꯗꯣꯝꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯩꯕꯤꯌꯨ, ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ, ꯏꯄꯥ ꯍꯥꯏꯅ ꯀꯧꯕꯤꯌꯨ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯕꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯃꯤꯡ ꯈꯛꯇꯪꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯗ ꯑꯩꯈꯣꯏꯅ ꯅꯤꯅꯤꯡꯕ ꯅꯤꯕ ꯌꯥꯏ, ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯕꯗ ꯍꯥꯏꯖꯩ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯔꯦꯁꯄꯦꯛ ꯇꯧꯅ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯆꯠꯄꯗꯣ, ꯑꯗꯨꯒꯨꯝꯅ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯏꯄꯥ ꯏꯁꯣꯔ, ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯁꯦꯝꯕꯤꯔꯛꯄ ꯏꯄꯥꯕꯨ ꯑꯩꯈꯣꯏ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯁꯤ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇ꯫ ꯁꯤ ꯏꯄꯥꯅ ꯏꯁꯣꯔꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ꯫ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯊꯥꯖꯔꯛꯄꯅꯤ꯫ ꯂꯥꯏꯐꯁꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯨ, ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ, ꯅꯥꯗ ꯌꯦꯛꯇꯕ, ꯇꯦꯛꯇ ꯀꯥꯏꯗꯕ, ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯀꯃꯦꯟ ꯑꯃ ꯂꯥꯛꯄꯤꯔꯝꯂꯦ, ꯌꯨꯝꯅꯥꯃꯣ ꯕꯦꯁ ꯃꯍꯦꯁ ꯌꯨꯝꯅꯥꯝ ꯍꯥꯏꯕꯀꯣ, ꯀꯔꯤ ꯂꯝꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯂꯝꯁꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯅꯤ, ꯑꯁꯥꯝꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯣꯟꯇꯥꯔꯥꯄꯨꯔ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯗꯅꯤ ꯂꯩꯖꯔꯤꯕꯁꯤ꯫ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯔꯦ, ꯑꯗꯨꯒꯤ ꯏꯁꯤꯡ ꯊꯥꯖꯔꯝꯕꯅꯤ꯫ ꯁꯄ꯭ꯂꯥꯏꯗꯨꯁꯨ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯑꯁꯤꯗ ꯎꯔꯤꯕꯁꯦ ꯃꯌꯥꯝ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅꯤ꯫ ꯁꯤꯗ ꯏꯁꯤꯡ ꯊꯥꯖꯔꯦ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯖꯔꯝꯕꯅꯤ, ꯑꯗꯨꯗ ꯂꯥꯏꯐꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯔꯛꯄꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯌꯦꯡꯕꯤꯔꯤꯕ, ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯣꯝꯅ ꯇꯧꯔꯛꯀꯗꯧꯕ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ, ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯁꯅꯨ, ꯁꯦꯠꯅꯕ ꯈꯥꯏꯅꯕ ꯌꯥꯎꯗꯅ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ, ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯝꯃꯁꯨ ꯀꯣꯛꯄ ꯄ꯭ꯔꯚꯨ ꯏꯁꯣꯔꯒꯤ, ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯏꯄꯥ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯑꯗꯣꯝꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯪꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛꯇꯪ ꯍꯣꯂꯤ ꯕꯥꯏꯕꯜꯁꯦ ꯄꯥꯕꯤꯌꯨ꯫ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯡꯗ ꯐꯪꯕꯅꯤ꯫ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯔꯆꯇꯒꯤ ꯆꯪꯉꯒ ꯕꯥꯏꯕꯜ ꯑꯃꯇꯪ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯍꯥꯏꯅ ꯃꯣꯕꯥꯏꯜꯗꯒꯤ ꯃꯅꯤꯄꯨꯔꯤ ꯕꯥꯏꯕꯜ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯤ ꯃꯌꯥꯝ, ꯏꯪꯂꯤꯁ ꯕꯥꯏꯕꯜꯁꯨ ꯂꯩꯕꯅꯤ꯫ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ, ꯇꯧꯕꯤꯔꯒ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ, ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗꯒꯤ ꯍꯧꯅ ꯄꯥꯕ ꯍꯧꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯄꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯇꯨꯡꯏꯟꯕꯁꯤꯡ ꯑꯗꯨꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯤꯕꯗꯣ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯇꯧ ꯀꯔꯝꯅ ꯄꯣꯛꯈꯤ, ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯙꯔꯃ ꯍꯥꯏꯕ ꯃꯤꯡ ꯑꯃ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯗꯦ, ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯈꯤꯗꯦ ꯃꯌꯥꯝ꯫ ꯃꯍꯥꯛꯇꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯋꯥꯔꯕ, ꯄꯣꯠꯂꯨꯝ ꯄꯨꯔꯕ, ꯊꯕꯛ ꯀꯟꯅ ꯁꯨꯔꯕ, ꯆꯣꯛꯊꯔꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯌꯦ ꯃꯌꯥꯝ꯫ ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯁꯤꯟꯅꯧ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯊꯥꯖꯧ, ꯅꯪꯒꯤ ꯄꯣꯠꯂꯨꯝ ꯊꯥꯡꯊꯕꯤꯒꯦ ꯍꯥꯏ꯫ ꯊꯥꯡꯊꯈ꯭ꯔꯕꯅꯤ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ꯫ ꯊꯥꯡꯊꯈꯤꯕꯒꯤ ꯍꯥꯏꯔꯤꯕ ꯊꯧꯖꯥꯜ ꯑꯗꯣ, ꯅꯨꯡꯉꯥꯏꯕꯗꯣ, ꯏꯪꯊꯕꯗꯣ ꯍꯩꯊꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅ ꯙꯔꯃꯥꯟꯇꯔꯟ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯃ ꯀꯟꯅ ꯍꯥꯏꯕꯤ꯫ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅ ꯙꯔꯃ ꯑꯣꯟꯊꯣꯛꯏ, ꯄꯩꯁꯥ ꯄꯤꯔꯒ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯑꯣꯟꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯍꯩꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯄꯩꯁꯥ ꯄꯤꯔꯒ ꯙꯔꯃ ꯑꯣꯟꯊꯣꯛꯍꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ꯫ ꯄꯩꯁꯥꯅ ꯂꯩꯕꯗꯣ, ꯄꯩꯁꯥꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯍꯟꯕ ꯇꯥꯔꯒꯗꯤ ꯁꯦꯜꯚꯦꯁꯟ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ? ꯁꯦꯜꯚꯦꯁꯟ ꯍꯥꯏꯕꯗꯣ ꯑꯔꯥꯟ ꯈꯨꯕꯝ ꯌꯥꯎꯗꯅ ꯃꯤꯡꯈꯛꯀꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯀꯥꯟꯅꯗꯦ꯫ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯕꯤꯔꯤꯕꯁꯤ꯫
ꯑꯍꯥꯟꯕꯗ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯂꯩꯔꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤꯁꯨ ꯂꯥꯛꯀꯅꯤ. ꯊꯋꯥꯏꯁꯤꯅ ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯂꯦꯡꯉꯤꯕꯅꯤ. ꯊꯋꯥꯏ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯤꯕ ꯀꯧꯔꯤꯕꯅꯤ. ꯃꯁꯛ ꯐꯖꯔꯒꯁꯨ ꯑꯍꯥꯟꯕꯗꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯤꯟꯕ ꯑꯗꯨ ꯊꯤꯌꯨ, ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ. ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ, ꯍꯛꯆꯥꯡꯒꯤꯗꯤ ꯃꯊꯟꯇ ꯏꯁꯣꯔꯅ ꯄꯤꯔꯛꯀꯅꯤ ꯃꯌꯥꯝ. ꯃꯁꯤꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ, ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕ ꯋꯥꯍꯩ ꯑꯁꯤ. ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅ ꯀꯩꯗꯧꯉꯩꯗ ꯙꯔꯃ ꯑꯣꯟꯊꯣꯛꯎ ꯍꯥꯏꯕ ꯂꯩꯇꯦ. ꯍꯥꯏꯕ ꯂꯩꯔꯝꯃꯒꯗꯤ ꯃꯗꯨ ꯑꯔꯥꯟꯕꯅꯤ. ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯆꯪꯉꯣ ꯍꯥꯏꯅ ꯍꯥꯏꯗꯦ ꯃꯌꯥꯝ. ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯙꯔꯃ ꯅꯠꯇꯦ. ꯙꯔꯃꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯈꯥꯏꯗꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ. ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯩꯅꯕꯅꯤ. ꯏꯁꯣꯔ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯒ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯣ, ꯀꯟꯕꯤꯕꯒꯤ ꯃꯔꯤꯗꯣ ꯂꯩꯔꯛꯄꯅꯤ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯗ ꯂꯥꯛꯆꯕꯅꯤ. ꯍꯦꯚꯟꯒꯤ ꯂꯝꯕꯤꯗꯅꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕꯁꯤ. ꯊꯥꯒꯠꯆꯔꯤ. ꯄꯠꯃꯥꯕꯇꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯥꯃꯦꯟ 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 ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ. ꯄꯠꯃꯥꯕꯇꯤ ꯃꯣꯏꯔꯥꯡꯊꯦꯝ. ꯑꯗꯒꯤꯗꯤ ꯍꯤꯖꯝ. ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯍꯤꯖꯃ ꯕꯁꯅꯥ ꯍꯥꯏꯕꯀꯣ. ꯑꯥꯃꯦꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ. ꯑꯥꯃꯦꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ. ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯁꯤ. ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ. ꯌꯨꯝꯒꯤ ꯊꯕꯛ, ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ, ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ, ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤꯡꯅ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ. ꯑꯗꯨꯕꯨꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣই ꯇꯧꯃꯤꯟꯅꯁꯤ. ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯕꯛ ꯍꯥꯏꯅꯁꯨ ꯂꯩ ꯃꯌꯥꯝ. ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ. ꯏꯁꯣꯔꯒꯤ ꯊꯕꯛꯀꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯃꯅꯤ. ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯄꯥꯝꯖꯩ. ꯃꯔꯝꯗꯤ ꯃꯔꯨ ꯍꯨꯟꯗ꯭ꯔꯒꯗꯤ ꯀꯔꯝꯅ ꯍꯧꯔꯛꯀꯗꯧꯕꯅꯣ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯕꯁꯤꯡꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯇꯥꯛꯊꯣꯛꯇ꯭ꯔꯒꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ? ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ. ꯉꯁꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯗꯕꯁꯤꯡ ꯑꯗꯣ ꯃꯤꯑꯣꯏꯕꯁꯤꯡꯅ, ꯅꯨꯡꯁꯤꯗꯕ ꯀꯜꯂꯛꯄꯁꯤꯡꯅ ꯍꯥꯏꯖꯤꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗꯒꯤ ꯑꯗꯨꯒꯨꯝꯅ ꯈꯟꯈ꯭ꯔꯦ. ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯜꯂꯝꯃꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯪꯒ꯭ꯔꯦꯖꯅ ꯁꯟꯗꯣꯔꯛꯄ ꯙꯔꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯩꯃꯤꯟꯅꯔꯝꯕ ꯁꯦꯕꯣꯛ ꯑꯃ, ꯐꯣꯂꯣꯋꯔ ꯑꯃ, ꯊꯣꯃꯥꯁ ꯍꯥꯏꯔꯤꯕ ꯑꯃ ꯏꯟꯗꯤꯌꯥꯗ, ꯁꯥꯎꯠ ꯀꯦꯔꯦꯂꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯃꯨꯗ꯭ꯔ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯑꯝꯃꯤ. ꯌꯦꯡꯕꯤꯌꯨ ꯀꯌꯥꯗ ꯂꯥꯞꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯣ, ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯗꯣ ꯑꯔꯣꯏꯕꯗ ꯍꯥꯠꯄꯤꯈꯤꯕꯅꯤ, ꯃꯍꯥꯛ ꯑꯗꯣ ꯇꯥꯅ ꯊꯤꯟꯗꯨꯅ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯪꯒ꯭ꯔꯦꯖꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯣꯂꯣꯋꯔ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯝꯕ ꯊꯣꯃꯥꯁ ꯂꯥꯛꯑꯝꯃꯦ. ꯌꯦꯡꯕꯤꯌꯨ. ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯗ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯦ ꯀꯅꯥꯅ ꯄꯨꯁꯜꯂꯛꯈꯤ ꯍꯥꯏꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯩꯃꯤꯟꯅꯔꯝꯕ ꯁꯦꯕꯣꯛ ꯊꯣꯃꯥꯁ, ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯁꯦꯟ ꯊꯣꯃꯥꯁ ꯍꯥꯏꯅ ꯆꯔꯆ ꯑꯃ ꯆꯥꯎꯅ ꯂꯩ. ꯌꯦꯡꯕꯤꯌꯨ. ꯑꯗꯨꯗꯤ ꯑꯪꯒ꯭ꯔꯦꯖꯅ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯁꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯂꯥꯟꯕ ꯑꯣꯏꯔꯝꯃꯦ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯔꯝꯃꯤ. ꯑꯩꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝꯅ ꯇꯥꯈꯤꯕꯒꯤ ꯃꯔꯝꯅ ꯃꯥꯗꯤ ꯍꯥꯎꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯄꯣꯛꯐꯝꯁꯦ ꯀꯗꯥꯏꯗ ꯄꯣꯛꯈꯤ? ꯃꯍꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯎ ꯍꯥꯏꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯣꯛꯈꯤꯕ ꯅꯠꯇꯦ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯕꯥꯏꯕꯜꯗ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩꯗꯤ ꯑꯗꯨꯒꯤ ꯖꯥꯇꯤꯗꯨ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯗꯦ. ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ. ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ 140ꯗ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯀꯟꯇ꯭ꯔꯤꯅꯤ. ꯑꯆꯧ ꯑꯆꯧꯕ ꯂꯩꯕꯥꯛꯁꯤꯡ ꯌꯥꯎꯔꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯃꯐꯝ ꯑꯃꯈꯛ ꯎꯔꯒ ꯃꯈꯣꯏꯒꯤꯅꯤ, ꯃꯈꯣꯏꯒꯤ ꯂꯥꯏꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯇꯣꯇꯦꯂꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯦ ꯃꯌꯥꯝ. ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤꯁꯨꯅꯤ ꯍꯥꯏꯕ. ꯍꯥꯎꯒꯤꯁꯨꯅꯤ, ꯑꯗꯨꯒ ꯃꯩꯇꯩꯒꯤꯁꯨꯅꯤ ꯍꯥꯏꯕ. ꯃꯌꯥꯝꯒꯤꯁꯨꯅꯤ. ꯄ꯭ꯔꯚꯨ ꯖꯤꯁꯨꯗꯤ ꯖꯥꯠ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ. ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯍꯥꯏꯁꯦ. ꯃꯍꯥꯛꯅ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯔꯒꯗꯨꯠꯅ ꯀꯔꯤ ꯍꯥꯏ? ꯉꯁꯤꯗꯤ ꯗꯥꯌꯨꯠꯀꯤ ꯁꯍꯔꯗ ꯅꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤꯌꯨ ꯃꯄꯨ ꯄꯣꯛꯂꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯒꯗꯕ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯄꯨꯔꯛꯂꯤ ꯍꯥꯏ ꯃꯌꯥꯝ.
ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯒꯗꯧꯕ ꯃꯤ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯗꯣ ꯈꯪꯉꯒ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯈꯪꯗꯕꯁꯤꯡꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯃꯤꯒꯤꯅꯤ, ꯑꯪꯒ꯭ꯔꯦꯖꯅ ꯁꯟꯗꯣꯔꯛꯄ ꯙꯔꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤ, ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯍꯥꯛꯅ ꯇꯥꯛꯄꯤꯕꯁꯦ ꯅꯨꯡꯁꯤꯕ ꯉꯛꯇ ꯑꯣꯏꯔꯝꯃꯦ ꯃꯌꯥꯝ꯫ ꯌꯦꯛꯅꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏ, ꯂꯃꯟ ꯈꯨꯝꯒꯅꯨ ꯍꯥꯏ, ꯂꯃꯟ ꯃꯍꯥꯛꯅ ꯈꯨꯝꯃꯛꯀꯅꯤ ꯍꯥꯏ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯁꯤꯡ ꯑꯗꯣ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯄꯤꯖꯧ ꯍꯥꯏ, ꯁꯦꯠꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏ꯫ ꯅꯪꯒꯤ ꯅꯈꯖꯥꯏꯗ ꯃꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯈꯖꯥꯏ ꯅꯥꯀꯜ ꯑꯃꯗꯁꯨ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕꯗꯣ ꯏꯟꯗꯤꯌꯥꯗ ꯕꯥꯄꯨꯖꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯖꯤꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ, ꯃꯍꯥꯛ ꯍꯣꯂꯤ ꯕꯥꯏꯕꯜ ꯄꯥꯏ꯫ ꯑꯗꯨꯅ ꯑꯍꯤꯡꯁꯥ ꯍꯥꯏꯔꯤꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯅꯤ ꯃꯌꯥꯝ꯫ ꯑꯍꯤꯡꯁꯥ, ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯖꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯑꯗꯨ ꯃꯥꯅ ꯏꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯃꯔꯤꯁꯦ ꯌꯥꯝꯅ ꯍꯦꯜꯂꯤ, ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯁꯅꯤ꯫ ꯃꯤꯡꯈꯛꯀꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ, ꯆꯔꯆꯇꯁꯨ ꯑꯗꯨꯝ ꯆꯠꯄ, ꯄ꯭ꯔꯦꯌꯔꯁꯨ ꯑꯗꯨꯝ ꯆꯔꯆꯇ ꯐꯝꯃꯒ ꯇꯧꯕ, ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯄꯥꯏꯔꯒ ꯃꯤ ꯍꯥꯠꯄ, ꯃꯤꯆꯝ ꯐꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯤ ꯍꯥꯠꯄ, ꯑꯗꯨꯒꯤ ꯈ꯭ꯔꯤꯁꯇꯦꯟꯗꯣ ꯏꯁꯣꯔꯅ ꯁꯥꯎꯏ, ꯏꯁꯣꯔꯅ ꯈꯪꯗꯦ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯪꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ, ꯈꯪꯈ꯭ꯔꯒꯗꯤ ꯈꯪꯒꯅꯤ꯫ ꯅꯨꯡꯁꯤꯕꯁꯦ ꯏꯁꯣꯔꯅ ꯈꯪꯕꯤꯕꯅꯤ ꯃꯌꯥꯝ꯫ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ? ꯑꯩꯅ ꯍꯥꯏꯒꯅꯤ ꯑꯣꯏꯔꯣꯝꯗ ꯂꯩꯕ ꯁꯥ, ꯗꯤꯌꯥꯕꯣꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯗꯨꯠꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯈ꯭ꯔꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯩꯗ ꯆꯠꯂꯨ, ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗ ꯈꯪꯈꯤꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ꯫ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯊꯕꯛꯁꯦ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯃꯣꯏꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ, ꯊꯋꯥꯏꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ꯫ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯌꯥꯡꯅ ꯏꯪꯊꯕ ꯂꯩꯕꯥꯛ ꯂꯥꯛꯄ ꯑꯣꯏꯁꯅꯨ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ, ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯀꯨꯀꯤ ꯈꯔꯅ ꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ, ꯑꯁꯨꯝꯅ ꯂꯥꯟ ꯍꯧꯔꯛꯄ, ꯏꯔꯥꯡ ꯍꯧꯔꯛꯄꯁꯤꯡꯁꯦ ꯎꯕꯗ ꯑꯩꯗꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯁꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯈꯪꯗꯕꯅꯤ꯫ ꯏꯁꯣꯔꯅꯁꯨ ꯇꯥꯛꯊꯣꯛꯄꯤꯔꯦ꯫ ꯃꯤꯡꯈꯛꯀꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ, ꯕꯥꯏꯕꯜꯗ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯀꯧꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯁꯔꯒꯗ ꯆꯪꯉꯣꯏ ꯍꯥꯏꯕꯗꯣ, ꯑꯗꯨꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯁꯤꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯨꯝꯅꯃꯛꯅꯗꯤ ꯑꯣꯏꯔꯝꯗꯧꯕ ꯃꯥꯟꯗꯦ, ꯈꯔꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯔꯗꯣ ꯃꯈꯣꯏꯒꯤꯗꯃꯛ ꯑꯋꯥꯕꯅꯤꯗ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯑꯒ ꯈꯪꯖꯗꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯒꯤꯗꯃꯛꯇꯁꯨ ꯁꯤꯈꯤꯕꯅꯤꯀꯣ, ꯆꯩꯅꯥ ꯈꯥꯡꯈꯤꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯩ ꯈꯔ ꯀꯥꯞ, ꯅꯤꯁꯥ ꯆꯥꯅꯤ, ꯐꯠꯇꯕ ꯅꯤꯁꯥ ꯆꯥꯗꯨꯅ, ꯐꯠꯇꯕ ꯋꯥꯉꯥꯡ ꯉꯥꯡꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕꯅꯤ꯫ ꯃꯈꯣꯏ ꯆꯔꯆꯇꯗꯤ ꯀꯥꯔꯤ, ꯃꯈꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯃꯁꯛ ꯈꯪꯗꯦ꯫ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯇꯥꯔꯒꯗꯤ ꯀꯟꯕꯤꯒꯅꯤ꯫ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕꯒꯤ ꯃꯇꯝꯗꯤ ꯄꯤ꯫ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ, ꯅꯧꯅ ꯄꯣꯛꯎ, ꯅꯧꯅ ꯄꯣꯛꯎ ꯍꯥꯏꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯧꯅ ꯄꯣꯛꯇ꯭ꯔꯒꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯅꯧꯅ ꯄꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯃꯕꯨꯛꯇ ꯑꯃꯨꯛ ꯆꯪꯉꯒ ꯄꯣꯛꯀꯗꯧꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯔꯤꯕ ꯋꯥꯈꯜ, ꯃꯤ ꯍꯥꯠꯇꯣꯛꯅꯤꯡꯕꯒꯤ, ꯃꯤ ꯁꯤꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯔꯒ ꯅꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ, ꯃꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯕ, ꯏꯁꯥꯒꯤꯗ ꯑꯣꯏꯖꯕ ꯊꯤꯔꯤꯕ, ꯑꯩꯒꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯍꯣꯡꯗꯣꯛꯇꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯑꯩꯒꯤ ꯍꯥꯏꯅ ꯈꯟꯈꯤꯗꯦ, ꯃꯁꯥꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯈꯤꯕꯅꯤ, ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯈꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯂꯟ ꯂꯩꯕ ꯃꯐꯝꯗ ꯄꯨꯛꯅꯤꯡꯁꯨ ꯂꯩꯇꯥꯅ ꯂꯩꯕꯅꯤ꯫ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯌꯨꯝꯗ, ꯑꯩꯒꯤ ꯂꯝ ꯇꯥꯟꯅꯕꯒꯤꯗꯃꯛꯇ, ꯑꯩꯒꯤ ꯐꯪꯅꯕꯒꯤꯗꯃꯛꯇ, ꯑꯩ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯇꯣꯛꯑꯁꯨ ꯌꯥꯕ ꯏꯁꯣꯔꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯅ ꯇꯧꯕꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ, ꯑꯩꯈꯣꯏꯅꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯂꯩꯔꯕꯅꯤꯅ, ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕꯁꯤꯡꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯄꯥꯗꯣ ꯑꯗꯨꯒ ꯃꯔꯥꯜ ꯁꯤꯕꯤꯔꯦ ꯅꯈꯣꯏ ꯈꯔ ꯎꯕꯗꯒꯤ꯫ ꯅꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯗꯦ ꯑꯩꯅ꯫ ꯅꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯑꯐꯕꯁꯨ ꯊꯣꯛꯇꯦ꯫ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯀꯌꯥꯁꯨ ꯁꯦꯝꯃꯝꯃꯤ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ꯫ ꯅꯈꯣꯏꯗꯤ ꯏꯁꯣꯔ ꯈꯪꯕꯅꯤ, ꯅꯈꯣꯏꯅ ꯅꯣꯂꯨꯛꯅ ꯇꯨꯛꯊꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯣꯔ ꯈꯪꯗꯕꯅ ꯈꯪꯕꯒꯨꯝꯅ ꯑꯣꯏꯈ꯭ꯔꯦ꯫
ꯁꯥꯟꯇꯤꯒꯤ ꯋꯥꯍꯩ ꯍꯥꯏꯔꯤ, ꯏꯁꯣꯔ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯤꯡꯅ ꯃꯤ ꯍꯥꯠꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯝ ꯊꯥꯗꯔꯛꯄ, ꯃꯤꯆꯝ ꯍꯥꯠꯇꯣꯛꯄ, ꯅꯈꯣꯏꯅ ꯍꯥꯠꯂꯤꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨꯒꯤ ꯏ ꯑꯗꯨꯅ ꯏꯁꯣꯔꯗ, ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅꯗꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯗ꯭ꯔꯤ, ꯏꯄꯥ ꯏꯁꯣꯔ ꯑꯩ ꯅꯪ ꯂꯧꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯖꯔꯝꯂꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯏꯄꯥ ꯏꯁꯣꯔꯗ ꯏꯈꯦꯡꯅꯗꯨꯅ ꯋꯥꯍꯪ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯇꯥꯒꯅꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯈꯪꯗꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ, ꯄꯠꯃꯥꯕꯇꯤ, ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ, ꯐꯖꯅ ꯃꯐꯝꯁꯨ ꯎꯍꯟꯕꯤꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯨ ꯇꯥꯍꯟꯕꯤꯕ ꯑꯣꯖꯥꯕꯨ ꯏꯁꯣꯔꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯕꯤꯕ ꯑꯐꯕ ꯑꯣꯏꯕꯤꯌꯨꯀꯣ, ꯏꯁꯣꯔꯅ ꯍꯦꯟꯅ ꯑꯣꯖꯥꯕꯨ ꯁꯤꯖꯤꯟꯅꯕꯤꯁꯅꯨ ꯍꯥꯏꯗꯣꯛꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ꯫ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯣꯏꯕꯤꯒꯗ꯭ꯔꯥ, ꯏꯆꯟ ꯑꯣꯏꯕꯤꯒꯗ꯭ꯔꯥ, ꯏꯃꯥ ꯑꯣꯏꯒꯗ꯭ꯔꯥ, ꯃꯃꯜ ꯌꯥꯝꯂꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨꯁꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯆꯨꯝꯕꯗꯣ ꯎꯠꯊꯣꯛꯃꯤꯟꯅꯁꯤ, ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯎꯠꯊꯣꯛꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯎꯠꯊꯣꯛꯀꯅꯤ? ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤꯡꯅꯗꯤ ꯎꯠꯊꯣꯛꯄꯤꯗ꯭ꯔꯦ, ꯃꯈꯣꯏꯅꯗꯤ ꯑꯆꯨꯝꯕ ꯎꯠꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯁꯥꯎꯕ ꯉꯛꯇꯅꯤ ꯃꯈꯣꯏꯅ ꯎꯠꯂꯤꯕꯁꯦ꯫ ꯑꯁꯤꯅꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃ ꯂꯩ, ꯑꯍꯥꯟꯕꯅ ꯑꯀꯣꯟꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯁꯦ꯫ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯥꯜꯂꯤ, ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯤ, ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ꯫ ꯏꯁꯣꯔꯒꯤ ꯀ꯭ꯔꯣꯁ ꯄꯥꯏꯔꯒ ꯆꯠꯄ, ꯆꯔꯆꯇ ꯆꯪꯕꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯪꯕ ꯎꯈ꯭ꯔꯦ ꯃꯌꯥꯝ꯫ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗꯒꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯍꯥꯏꯔꯛꯄ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ, ꯃꯤꯍꯥꯠ ꯃꯤꯅꯩ ꯂꯩꯔꯝꯃꯤ, ꯃꯁꯌꯥ ꯄꯣꯛꯀꯅꯤ, ꯃꯁꯌꯥꯗꯣ ꯉꯥꯏꯅꯔꯝꯃꯤ ꯃꯥꯏꯆꯧꯁꯤꯡꯅ, ꯃꯁꯌꯥ ꯄꯣꯛꯑꯦ, ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯔꯦ, ꯏꯁꯣꯔ ꯑꯗꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯦꯞꯂꯔꯦ, ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯣ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯁꯣꯛꯅꯕ, ꯅꯧꯅ ꯄꯣꯛꯎ ꯍꯥꯏꯕꯗꯣ ꯅꯧꯅ ꯄꯣꯛꯄ ꯈꯟꯗꯕ, ꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕꯁꯤꯡꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯃꯤꯟꯅꯁꯤ, ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯁꯦ ꯆꯨꯝꯅꯒꯤ ꯑꯗꯨꯝ ꯃꯤꯡꯈꯛꯀꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯒ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯂꯩꯕ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ, ꯑꯗꯨꯒ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯩꯔꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯕꯁꯨ ꯉꯝꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯆꯔꯤꯕꯁꯤ ꯄꯥꯁꯇꯔꯅ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤ ꯃꯌꯥꯝ, ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯀꯅꯨ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ, ꯑꯁꯨꯃꯥꯏꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯏ, ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯋꯥꯄꯥꯎ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯥꯁꯇꯔ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏ, ꯂꯥꯟ ꯃꯔꯛꯅꯤ ꯍꯥꯏꯗꯨꯅ, ꯂꯦꯞꯄꯨꯔꯥ ꯂꯦꯞꯀꯅꯨꯔꯥ ꯍꯥꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯛꯄꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯏꯃꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ, ꯁꯥꯔ ꯗꯌꯥꯅꯟ ꯅꯪꯒꯤ ꯋꯥꯄꯥꯎ ꯇꯥꯔꯒ ꯍꯤꯡꯖꯔꯤꯕꯅꯤ, ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ, ꯋꯥꯄꯥꯎꯁꯨ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ, ꯕꯥꯏꯕꯜ ꯄꯥꯕꯁꯨ ꯐꯪꯗ꯭ꯔꯦ, ꯅꯪꯒꯤ ꯋꯥꯄꯥꯎ ꯂꯦꯞꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯈꯪꯈ꯭ꯔꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯦ, ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯍꯥꯏꯕꯗ ꯊꯤꯡꯕ, ꯋꯥꯄꯥꯎ ꯍꯥꯏꯕꯗ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯒꯗꯤ ꯍꯥꯏꯔꯝꯃꯣꯏꯗꯧꯕꯅꯤ꯫ ꯑꯁꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯈꯪꯉꯤ, ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯏꯄꯥꯅ ꯇꯧꯍꯟꯕꯤꯕꯅꯤ, ꯏꯄꯥꯅ ꯍꯥꯏꯍꯟꯕꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯁꯦ ꯏꯄꯥꯅ ꯀꯟꯕꯤꯈꯤꯕꯒꯤ ꯃꯔꯝꯅꯅꯤ꯫ ꯇꯥꯕꯤꯈ꯭ꯔꯕ ꯇꯥꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯌꯥꯝ ꯍꯟꯗꯛ ꯀꯩꯅꯣꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯌꯨꯝꯗ ꯑꯅꯧꯕ ꯆꯍꯤꯒꯤ ꯃꯇꯦꯡ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯛꯏ꯫ ꯁꯤꯗ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ, ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ, ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯔꯣꯏꯁꯤ꯫ David Jesus said, I am the way, the truth and the life. No one comes to the Father except through me. Yes, Amen. Hallelujah. Jisu natana lambi leite, achumba leite, hingba leite haibadi ꯄꯨꯟꯅ ꯍꯥꯏꯖꯔꯕꯗ ꯏꯁꯣꯔꯒꯤ ꯂꯩꯐꯝ ꯑꯗꯣ ꯌꯧꯕ ꯉꯝꯗꯦ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ, ꯑꯗꯨꯒ ꯄꯠꯃꯥꯕꯇꯤ, ꯃꯣꯏꯔꯥꯡꯊꯦꯝ, ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ꯫ ꯑꯣꯖꯥ ꯑꯩꯁꯦ ꯀꯩ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ ꯏꯆꯦ, ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯣꯖꯥꯒꯤ ꯃꯆꯦ ꯍꯣꯏ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯇꯧꯃꯤꯟꯅꯁꯤ, ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯐꯕ ꯊꯕꯛ ꯑꯩꯈꯣই ꯇꯧꯃꯤꯟꯅꯁꯤ꯫ ꯊꯥꯒꯠꯆꯔꯤ ꯏꯆꯦ, ꯑꯗꯨꯒ ꯁꯂꯥꯝ ꯕꯁꯟꯇ, ꯑꯣꯖꯥꯒꯤ ꯃꯦꯁꯦꯖ ꯇꯥꯖꯔꯤ, ꯊꯕꯛ ꯇꯧꯅ ꯇꯥꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯂꯥꯝ ꯕꯁꯟꯇ, ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛ, ꯇꯧꯕꯤꯔꯛꯀꯗꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ꯫
ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯐꯦꯃꯤꯂꯤ ꯔꯟꯖꯤꯇꯥ ꯑꯃꯦꯟ ꯑꯃꯦꯟ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯔꯟꯖꯤꯇꯥ ꯑꯗꯨꯒ ꯗꯦꯕꯤꯠ ꯀꯀꯥ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦ ꯔꯦꯒꯨꯂꯔ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯄꯨꯡꯁꯤꯗꯤ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯍꯧꯒꯠꯂꯦ ꯄꯨꯡ 5ꯒꯤꯗꯨꯗ ꯍꯧꯒꯠꯂꯦ 5ꯗꯒꯤꯗꯤ ꯑꯗꯨꯝ ꯉꯥꯟꯊꯣꯔꯦ 5ꯗ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯈꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯋꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯥꯖꯔꯝꯕꯅꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯏꯁꯤꯡ ꯊꯥꯖꯔꯝꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯅꯕꯤꯕ ꯊꯕꯛꯅꯤ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯖꯕ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡ ꯇꯧꯖꯕꯁꯦ ꯏꯁꯣꯔꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯃꯄꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯥꯛꯃꯤꯟꯅꯁꯤ ꯍꯥꯟꯅꯗꯒꯤ ꯃꯤꯡ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯄ ꯑꯩꯒꯤ ꯏꯄꯥꯒꯤ ꯏꯄꯨꯒꯤ ꯍꯥꯏꯅ ꯑꯣꯏꯔꯛꯄ ꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅꯗꯤ ꯑꯆꯨꯝꯕꯗꯣ ꯎꯠꯊꯣꯛꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯝꯍꯟꯒꯅꯤ ꯏꯁꯣꯔꯅ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ RJ ꯑꯣꯐꯤꯁꯤꯌꯦꯜ ꯃ꯭ꯌꯨꯖꯤꯀꯦꯜ ꯚꯤꯗꯤꯑꯣ ꯑꯣꯖꯥ ꯃꯃꯥꯡ ꯍꯥꯠꯄ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯦꯁꯦꯖ ꯊꯥꯕꯅꯤ ꯑꯣꯖꯥꯅ ꯀꯔꯤꯝ ꯍꯜꯂꯛꯇ꯭ꯔꯦ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯋꯥꯏ ꯄ꯭ꯔꯦꯌꯔꯗ ꯌꯥꯎꯕꯤꯌꯨ ꯏꯁꯣꯔꯗ ꯌꯥꯎꯖꯔꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯗ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯖꯩ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯉꯥꯡ ꯎꯅꯗꯣꯔꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡ ꯏꯁꯣꯔꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ Padmavati, praise the Lord. God is good all the time. All the time, God is good. Amen, amen, amen. Yes. ꯌꯥꯝ ꯆꯨꯝꯃꯦ ꯏꯁꯣꯔꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯕꯗ ꯑꯣꯏ ꯑꯐꯕꯒꯤ ꯃꯤꯡꯂꯦꯟ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯪꯊꯕꯒꯤ ꯃꯤꯡꯂꯦꯟ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯤꯡꯂꯦꯟ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯗ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯤꯗꯕ ꯑꯩꯅ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯣꯊꯥꯔꯣ ꯑꯩꯒꯤ ꯄꯣꯠꯄꯨ ꯃꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯂꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯣꯠꯂꯨꯝꯗꯤ ꯌꯥꯡꯉꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯍꯟꯅꯕ ꯅꯨꯡꯉꯥꯏꯍꯟꯅꯕ ꯏꯪꯊꯍꯟꯅꯕ ꯀꯧꯕꯤꯕꯅꯤꯀꯣ ꯃꯌꯥꯝ ꯏꯪꯊꯔꯛꯄ ꯃꯇꯝꯗꯅꯦ ꯐꯨꯅꯕ ꯍꯥꯠꯅꯕ ꯊꯤꯟꯅꯕ ꯌꯥꯎꯗꯕꯅꯤ ꯍꯥꯏꯔꯤꯕ ꯏꯪꯊꯕꯁꯦ ꯅꯥꯔꯦꯗꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯆꯥꯎꯊꯣꯛꯄꯤꯌꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯕ ꯃꯤ ꯂꯥꯖꯔꯁ ꯊꯣꯛꯂꯛꯎ ꯍꯥꯏꯕꯗ ꯊꯣꯛꯂꯛꯄ ꯉꯝꯕ ꯏꯄꯥꯗꯣ ꯑꯗꯣꯝꯒꯤ ꯏꯄꯥꯅꯤ ꯑꯗꯣꯝ ꯀꯔꯤꯒꯤ ꯂꯥꯡꯇꯛꯅꯔꯤꯕꯅꯣ ꯑꯅꯥꯕꯗꯣ ꯏꯄꯥ ꯏꯁꯣꯔ ꯏꯄꯥ ꯅꯉꯣꯟꯗ ꯁꯤꯟꯅꯖꯔꯤ ꯅꯍꯥꯛꯀꯤ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯟꯅꯖꯔꯤ ꯏꯄꯥ ꯑꯩꯒꯤ ꯑꯅꯥꯕꯗꯒꯤ ꯏꯄꯥ ꯅꯍꯥꯛꯅ ꯆꯥꯎꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯂꯤꯟꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯔꯤꯆꯤꯛꯁꯤꯡ ꯅꯦꯠꯈꯥꯏꯅꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕꯒꯤ ꯃꯇꯤꯛ ꯄꯨꯝꯅꯃꯛꯄꯨ ꯉꯝꯅꯕ ꯄꯥꯡꯒꯜ ꯄꯤꯕꯤꯔꯦ ꯀꯔꯤ ꯑꯃꯠꯇꯅ ꯅꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯅꯥꯔꯛꯀꯗꯧꯕ ꯌꯦꯜꯂꯛꯀꯗꯧꯕ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯦꯠꯈꯥꯏꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯅ ꯊꯨꯒꯥꯏꯔꯤ ꯑꯩꯅ ꯀꯛꯊꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯑꯣꯏꯊꯣꯔꯛꯀꯅꯤ ꯅꯈꯣꯏꯅ ꯅꯤꯖꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯅꯤꯖꯔꯤꯕꯗꯨ ꯐꯪꯉꯦ ꯍꯥꯏꯅ ꯊꯥꯖꯧ ꯑꯗꯨꯒ ꯃꯗꯨ ꯅꯈꯣꯏꯗ ꯑꯣꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯂꯥꯝ ꯕꯁꯟꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯖꯥꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯔꯣ ꯑꯐꯕ ꯆꯍꯤ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯃꯌꯥꯝ ꯑꯋꯥꯕ ꯇꯥꯔꯕ ꯌꯨꯝ ꯑꯃꯈꯛꯇꯪꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯟꯗꯛ ꯅꯨꯃꯤꯠ 2-3 ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯟꯅ ꯐꯥꯎꯖꯔꯛꯄꯅꯤ ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯍꯦꯟꯅ ꯂꯣꯏꯅꯕꯤꯒꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯤꯡꯂꯦꯟꯅ ꯑꯃꯦꯟ 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 ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ